Nanti coki pama muya tahu je lah muha bra. Restaurant. Good morning guys. Welcome back to my channel. मैं तुम्हारे बेने खान अगी ब्लॉग ता को चेट अमे थोई दो अइना मखागी कैमरा जी हैंडल दो पाइबे गिने बको अदैना अतोपम एना सिजन याम टेन बा ट्राइपॉड मसा म सिजन भाई तारे मदन मखों हम दो आदि कुलिंग लेंग भाई तारे मदुन ने मखों थोई दो अजु पुदी थोरो एना भाई हाने की रो सिल्ले अना मतुम म यावरी हैंडल म को मदु एना सिल्लाबा मदुन मखों दो के थोरो बको ꯅꯪ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯗ ꯄꯨꯕꯤꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯇꯥꯔꯤꯛ 10ꯒ 5 ꯅꯠꯇ꯭ꯔꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯅ ꯑꯃꯨꯛ ꯁꯣꯁꯇꯤ ꯕꯥꯇꯣꯟ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯁꯣꯁꯇꯤ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯇꯧꯃꯤꯟꯅꯔꯝꯕ ꯁꯤꯒꯤ ꯔꯤꯒꯨꯂꯔ ꯃꯅꯥꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯥꯕꯨ ꯀꯔꯦꯕ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃ ꯂꯩꯕꯗꯣ ꯀꯦꯕ ꯕꯥꯕꯨ ꯍꯥꯏꯕ꯭ꯔꯥ ꯀꯦꯕ ꯕꯨꯛ ꯁ꯭ꯇꯣꯔ ꯕꯨꯙꯒꯤꯗ ꯅꯣꯏꯔꯣꯝꯒꯤꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕꯒꯤ ꯑꯃ ꯂꯩꯔꯛ ꯑꯃ ꯆꯪꯕꯗꯣ ꯃꯣꯏꯗ ꯆꯪꯉꯒ ꯂꯩ ꯍꯥꯏꯕ ꯌꯨꯝꯗꯣ ꯇꯔꯄꯣꯡꯒꯤ ꯄꯣꯠ ꯂꯩꯕ ꯍꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯕ ꯉꯁꯤ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯁꯥꯊꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯅꯍꯥꯟ ꯈꯞꯄꯦ ꯍꯥꯏꯕꯗꯣ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯥꯝ ꯊꯤꯅ ꯈꯞꯄ ꯍꯦꯜꯂꯦꯕꯀꯣ ꯑꯩꯗꯤ ꯃꯗꯨꯗ ꯐꯣꯟ ꯅꯨꯡ ꯆꯥꯔꯖ ꯇꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯑꯥꯏꯄꯦꯗ ꯅꯨꯡ ꯆꯥꯔꯖ ꯇꯧꯕ ꯑꯗꯣ ꯑꯩꯗꯤ ꯄꯥꯈꯠꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯗ ꯑꯝꯇ ꯍꯥꯏꯒꯗꯗꯤ ꯌꯥꯔꯦ ꯅꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯤ ꯈꯪꯉꯝꯃꯔꯣꯏꯅꯦ ꯃꯩꯁꯦ ꯈꯞꯄꯩ ꯆꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯈꯪꯉꯕ ꯑꯗꯨꯅꯦꯕ ꯑꯩ ꯁꯤ ꯍꯥꯏꯒꯦꯅ ꯉꯔꯥꯡꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯄꯥꯕꯗ ꯅꯨꯡꯗꯥꯡꯗꯅ ꯈꯞꯄꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯈꯞꯇꯦꯗꯅ ꯅꯨꯡꯗꯥꯡꯗ ꯄꯨꯡ 10 ꯃꯇꯨꯡꯗ 10 ꯃꯈꯥꯏ ꯈꯞꯄꯗꯨꯕꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯨꯠꯀꯦꯅ ꯕꯨꯛ ꯇꯧꯕ ꯌꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯐꯖꯅ ꯑꯩꯈꯣই ꯃꯨꯟꯅ ꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯈꯞꯇ꯭ꯔꯅꯦ ꯃꯌꯥꯝ ꯅꯣꯏꯗꯤ ꯉꯔꯥꯡ ꯈꯛꯇꯪꯅꯤꯅ ꯈꯪꯉꯤꯗꯣ ꯅꯨꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯕ ꯑꯗꯨꯗꯨꯃ ꯀꯩꯅꯣꯗꯣ ꯐꯖꯅ ꯌꯦꯡꯕꯅ ꯐꯔꯣꯏꯗꯣꯏꯗꯤꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏꯗꯤ ꯉꯟꯅ ꯇꯨꯝꯃꯕꯅꯤ ꯃꯣꯏꯗꯤ ꯈꯪꯉꯝꯃꯔꯣꯏꯕ ꯑꯩꯁꯦ ꯂꯣꯠ ꯂꯧꯗ꯭ꯔꯀꯥꯟꯗ ꯇꯧꯋꯦꯕ ꯈꯪꯗꯦ ꯂꯣꯠ ꯂꯧꯗ꯭ꯔꯀꯥꯟꯗ ꯇꯧꯏ ꯍꯥꯏꯗꯨꯔꯥ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯃꯗꯤꯅꯦ ꯁꯨꯡꯇꯧ ꯇꯧꯗꯦ ꯕꯜꯕ ꯑꯗꯨꯝ ꯊꯥꯜꯂꯤꯁꯦ ꯑꯩꯒꯤ ꯀꯥ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯁꯨꯡꯈꯞ ꯈꯞꯇꯦꯕ ꯅꯨꯡꯗꯥꯡꯕꯨ ꯌꯧꯔꯕ ꯈꯞꯄꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯨꯅꯤꯁꯇꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯀꯨꯃꯥꯗ ꯍꯥꯏꯔꯞ ꯍꯪꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯣꯏꯅ ꯈꯪꯕꯅꯤꯅ ꯃꯣꯏꯅ ꯃꯗꯨꯗ ꯁꯤꯟꯗꯣꯛꯑꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤ ꯌꯥꯏꯕꯀꯣ ꯑꯗꯨꯗ ꯗꯦ ꯇꯥꯏꯝꯗꯗꯤ ꯁꯨꯡꯈꯞ ꯈꯞꯇ꯭ꯔꯤꯁꯦ ꯈꯞꯄꯦꯕ ꯑꯣ ꯑꯗꯨ ꯑꯦ ꯑꯗꯨ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯈꯞꯄꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯃꯩꯁꯦ ꯂꯥꯏꯟꯁꯦ ꯈꯞꯄꯦꯕꯀꯣ ꯅꯍꯥꯟ ꯈꯞꯇꯅ ꯃꯨꯅꯤꯁꯀ ꯀꯣꯂꯤꯡ ꯀꯥꯝꯕ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯂꯧꯊꯔꯒ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯀ꯭ꯔꯨ ꯂꯩꯁꯟꯕꯤ ꯇꯧꯔꯒ ꯁꯤꯜ ꯇꯧꯔꯒ ꯑꯁꯤ ꯃꯆꯨ ꯆꯤꯡꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯀꯩꯅꯣꯗꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯈꯞꯄꯤꯖꯨꯔꯕ ꯑꯗꯨꯗꯤ ꯑꯥꯒꯤ ꯃꯇꯨꯡꯒꯤꯗꯣ ꯁꯝꯃꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯜꯂꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯇꯥꯡ 15ꯒꯤ ꯑꯌꯨꯛꯇ ꯌꯦꯡꯉꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯁꯨ ꯌꯥꯎꯅ ꯍꯥꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯅꯍꯥꯟ ꯅꯣꯏ ꯇꯧꯔꯦ ꯅꯣꯏ ꯈꯣꯔꯁꯥ ꯄꯤꯒꯦꯅ ꯌꯥꯔꯦ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯥꯔꯤꯛ 10ꯒ 9ꯗ ꯌꯦꯡꯉꯒꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯃꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯌꯥꯎꯔꯛꯏꯁꯦ ꯃꯥꯁꯦ ꯃꯥꯏ ꯑꯣꯐꯤꯁ ꯆꯠꯂꯨꯔꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯔꯗꯣ ꯃꯌꯨꯝ ꯆꯠꯀꯅꯤ ꯃꯥ ꯊꯤꯜ ꯂꯥꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤ ꯊꯅꯝꯃꯕ ꯑꯗꯩ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯦꯅꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯥꯗꯤ ꯃꯥꯏ ꯃꯃꯥꯟꯅꯕꯒ ꯂꯥꯛꯑꯒꯦꯅ ꯍꯥꯏ ꯑꯗꯨꯗ ꯊꯥꯗꯕꯤꯔꯝꯃꯣꯏ ꯃꯥꯁꯨ ꯅꯪꯅꯔꯦ ꯑꯩ ꯅꯨꯄꯤꯒ ꯂꯝꯐꯦꯟꯗꯅꯦꯕ ꯃꯥꯒꯤ ꯑꯥꯏ ꯕꯤ ꯑꯦꯁꯇꯤ ꯑꯗꯨꯗꯤ ꯑꯥꯏ ꯁꯤ ꯑꯥꯔꯕ ꯑꯥꯏ ꯁꯤ ꯑꯥꯔ ꯆꯨꯝꯃꯤ ꯑꯥꯏ ꯕꯤ ꯑꯦꯁ ꯍꯥꯏꯔꯒꯅ ꯀꯩꯅꯣꯒꯤꯗꯨꯅꯦ 아기기도.
시들어. 하더라고 TV 안 지미 와리 와리. 아니 그 닫아 버리면 그 나무 닫아기를 쓸리. 맞아. 이번이 와리 산남이지. 거기 배미든 코토 파기팅이도. 어도 타버 로이레나 파피냐 리버고. 산나바 하고 야래. 타이리바 두기니 와리 산남이지. 아무 다 도시로 가봐라. 나디라 신라이지. 아마 임적이봐 아두게 땡기 저기 보면 뭐야 타오질러 뭐 하더라. 아이 판을 사더라 뭐 팜도이나. 아 이제 팜. 아이 비지면은 빨리 좀 내라. 좀 도리 네 밑에 산이 사는게 뭐 또 하나가 하고 그래 소셜 디스텐싱 또 하고 산하다 안 되나. 예 저 뭐가 기다려. 아 지금 아무 말 내려 그냥 오케이. 어디는 그냥 아준가 안 해봐. 아 정말 아준은 뭐 락대디. 안 해. 통으로 알아봐. 어쩌나 우리 나고 이반이 뭐 파전은 뭐 문나 가나라게. 거 뱀튼 산나보기도 산이 사는게. 그 나무 마기 가리도 मशीन मुखर मुख सेम गदबा मागी सका दुनरा कइनो मखोन म चीले हबने बको मदुगी गाड़ी दो मुथन बला कोनी दमा पद नो दो चुरा कतब लइबनी ना नाइ माना बा अर्जुन ग लब लामिना रे हाइ बनि दाको हजिकी अकोगी मईगिदो ट्रांसफॉर्मर ओइरानेबको कइनोदा हाइदि अकोई दाना होइजु हजि पाउ लौनबकान मोइजु खप लेरमेबको मईजे कोइ सेम थिंग पुंग 10 की मतुंगदा हेना खपे कॉलेज अदुबो हजिदि खपनेना अकोगी लाइन दि मई मुखै तु उरबा से अतेगी दि लैब को कावगी दि अदो टाइक टाइम पांदा कोइ मई सेम हेबदो सेम मरोय ट्रांसफॉर्मर ओइरानेबको हजिति अदि हरि ओके इन के साहब अभी चाथोजे कोई अदुनि दाना होइजुने कुइरि हाबा अदु सेफ्टिंग हाइरेबा पुंग 10 मुतुंग नुंदांगी मोदीने खप हेलेन हाइरेबा मोइ पुंग 10 मुतुंगने खप हेलेन हाइरेबा दाना होइजो अदु चम मानरेबा अदुने हजि मै मुखरे अबु गदन ओइरेबो मै मुलिजे अदुने चागा थोजे अदुने ट्रांसफॉर्मर ओइरे याम फरे नोंजु कन्ने चुरेसिंदे कमाय सेंदो हजि के कोइ का हाइदुदि मादे थेंग लाखने ना हाइदिबा अदुने हरे मुइ लाउदुरि बुङो पेरा कादुरि खंदे हाउबनि चाका तोला चाका दने अदुना अरुम चाक चाक रेसिदा कोइदे हवाई थोंगे हवा तदा थोंगामे को मानि मु तोंगानि मु खंगे जुरबा कोइ खतन हाउबनि ना अदुने मै जिमु लाए मै जिने तिक्रो पिसान बिता तोले पला मुथिनि मु लाखनि तोले पाएगा खतरसिना हेन पाएगा अखोगी मैदि ngसाइदिगी लाक्ते को अमुक लाक तौलेरबको अदु मुखरे पे लागा सेमने हबदु तु सेमा कनदि याने बको दि सन बाजु मतमने मम खंगरबिना माजु ऐनि पिलोंगदा ममा लोंसे पद याउगेना याउरे ये याउजेर जलो नै तोंगला बको कोनी तुजो ऐनि पिलो खला माजु पटले मुसंगी बको आदा इ जनपमा कोने तो आइसक्रीम चानिङेना कोने तो आइसक्रीम थिबने फंग्रे फंगदेबदेगी सिगी चिप्स हौजरांगी चिप्स मस्त फला जोइन तारे लाचुमा मा कोइ ngसाइ मै लाक्तबने मै लाए हजिक मोइसिदा ट्रांसफॉर्मर मखोंदा मै सेमिबको अदने यामन फरे इति ngasi थेंग लाद्राना खलुबने फोन जो कैमरा जो अमद बैटरी चार्ज आउद्रबने को अदना सिम तो तोसंगीगे सी तोरिकांदा आई मथक वर्कआउट मतो गिगेबको नमु लोरे ओ ngसाइ हिंदी की मरीदा कइनो सिली सेमम कमाना प्रोपोजा सीजा वेरी गुड ओके
ꯑꯁꯦꯡꯕꯒꯤꯔꯅ 1 page ꯈꯛꯇꯪ ꯁꯤꯟꯅꯉꯥꯏꯔꯤꯕ ꯁꯤꯁꯤꯅ ꯉꯥꯛꯇꯪ ꯂꯩ ꯁꯤꯟꯕ ꯍꯧꯗ꯭ꯔꯕ ꯁꯤꯟꯗꯣ ꯃꯤ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 10 ꯆꯠꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯌꯨꯛ ꯁꯣꯁꯇꯤ ꯍꯥꯏꯕꯗꯣ ꯏꯃꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯒꯤ ꯑꯗꯨꯒꯤ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇꯨ ꯃꯥꯟꯗ꯭ꯔꯦꯕꯀꯣ minit ꯐꯝꯒꯦ ꯐꯝꯃꯗ minit 30 ꯀꯨꯟ ꯃꯉꯥꯏꯔꯦ ꯑꯗꯨꯗꯤ ꯐꯝꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕ ꯏꯃꯥꯟꯅꯕꯒ ꯃꯥ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃ ꯄꯨꯡ 5 minit 10ꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯅꯦ ꯁꯦ ꯑꯩ ꯁꯣꯁꯇꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯁꯤꯒꯤ ꯍꯩꯅꯧ ꯈꯣꯟꯌꯦꯡꯕꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯊꯥꯗꯔꯝꯕ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯀꯨꯏꯅ ꯂꯩꯔꯔꯣꯏꯗꯕꯅꯤ ꯃꯉꯥ ꯃꯤꯅꯤꯠ 10 ꯆꯠꯈ꯭ꯔꯦ 5 minit 10ꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯕꯨꯗꯤ minit 2 ꯈꯛꯇꯪꯗ ꯌꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯆꯠꯂꯤꯁꯦ ꯂꯩꯀꯥꯏꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯌꯨꯝꯗꯤ ꯈꯪꯗ꯭ꯔꯤꯕꯀꯣ ꯆꯥꯎꯔꯥꯛꯄ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯈꯪꯉꯤ ꯑꯣ ꯁ꯭ꯋꯥꯏꯗꯅꯦꯕ ꯃꯥ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯤꯔꯨꯗꯣꯏꯅꯤ ꯍꯪꯉꯨꯗꯣꯏꯅꯤ ꯁꯤꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯩꯅꯧ ꯈꯣꯟꯌꯦꯡꯕꯤ ꯈꯧꯄꯨꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯦꯛꯖꯦꯛ ꯈꯪꯗꯦꯕ ꯃꯌꯨꯝꯗ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 6ꯒ ꯃꯤꯅꯤꯠ 15 ꯆꯠꯈ꯭ꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯑꯗꯨꯃꯥꯏꯅ ꯐꯝꯃꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯂꯧꯔꯤꯕ ꯆꯦꯝꯕꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯄꯨꯈꯠꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ 4ꯅꯤ 5ꯅꯤ ꯃꯩ ꯃꯨꯠꯄ ꯌꯥꯅ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯍꯥꯏꯖꯕꯅꯤ ꯍꯞꯇꯥ ꯑꯃ ꯑꯗꯨꯝ ꯆꯪꯒꯗꯧ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯝꯗꯨꯔꯤꯀꯣ ꯗꯦ ꯇꯥꯏꯝꯁꯦ ꯍꯣꯏ ꯅꯨꯡꯗꯥꯡꯕꯨꯗꯤ ꯖꯦꯅꯦꯔꯦꯇꯔ ꯂꯩꯕꯅꯤꯅ ꯖꯦꯅꯦꯔꯦꯇꯔꯅ ꯉꯪꯉꯒ ꯃꯩꯕꯨꯗꯤ ꯉꯥꯜꯂꯅꯤ ꯑꯗꯨꯒ ꯗꯦ ꯇꯥꯏꯝꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗꯣꯔꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯒꯤ ꯁꯥꯟꯅꯕꯁꯦ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ